ꯀꯥ ꯃꯅꯨꯡ ꯆꯪꯂꯛꯂꯦ ꯎꯏ ꯂꯩꯃꯔꯦꯝꯕꯤ ꯑꯀꯣꯏꯕꯗꯨ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯔꯨꯝ ꯑꯣꯏꯗꯦ ꯃꯦꯁꯤꯟ ꯑꯃ ꯂꯩ ꯃꯔꯤ ꯃꯔꯥꯡ ꯃꯌꯥꯝ ꯂꯩ ꯕꯦꯗ ꯑꯃꯒ ꯃꯅꯥꯛꯇ ꯆꯤꯌꯔ ꯑꯃꯒꯅꯤ ꯂꯩꯔꯝꯂꯤꯕ ꯏCG ꯂꯧꯐꯝ ꯕꯦꯗꯇꯨꯗ ꯂꯩꯃꯔꯦꯝꯕꯤꯕꯨ ꯍꯤꯞꯍꯜꯂꯤ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯉꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯇꯦꯁ ꯂꯧꯒꯗꯕ ꯃꯤꯗꯣ ꯁꯣꯏꯗꯅ ꯆꯪꯉꯛꯀꯅꯤ ꯅꯨꯄꯤꯗꯨ ꯊꯣꯛꯈꯤ ꯂꯩꯃꯔꯦꯝꯕꯤ ꯍꯤꯞꯊꯗꯦ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯅꯨꯄꯤꯗꯨ ꯊꯣꯛꯈꯤ ꯂꯩꯃꯔꯦꯝꯕꯤ ꯑꯀꯣꯏꯕꯗꯨ ꯃꯃꯤꯠꯇꯨꯅ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯇꯨꯅ ꯌꯦꯡꯉꯤ ꯃꯦꯁꯤꯟ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯊꯝꯂꯨꯏ ꯇꯥꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯁꯨ ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯦꯛ ꯍꯥꯡꯗꯣꯔꯛꯏ ꯂꯩꯃꯔꯦꯝꯕꯤ ꯏꯈꯪ ꯈꯪꯅ ꯇꯌꯥꯏ ꯍꯦ ꯇꯞꯅ ꯀꯨꯝꯊꯧꯅꯦ ꯅꯪꯕꯣ ꯀꯩꯒꯤꯅꯣ ꯇꯌꯥꯏꯁꯤꯗ ꯆꯪꯉꯩꯁꯦ ꯅꯪꯅ ꯐꯣꯟ ꯄꯨꯔ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯅꯣꯏ ꯏꯆꯦꯗ ꯀꯣꯜ ꯑꯝꯇ ꯇꯧꯒꯦꯅ ꯂꯧꯕ ꯆꯪꯉꯛꯄꯅꯤ ꯂꯩꯃꯔꯦꯝꯕꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯧꯗꯨ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯟꯕꯤ ꯑꯩ ꯃꯄꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯪꯉꯝꯃꯤ ECG ꯂꯧꯒꯗꯕ ꯃꯤꯗꯣ ꯆꯪꯉꯛꯇ꯭ꯔꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯆꯪꯉꯛꯄꯅꯤ ꯄꯥꯈꯠꯀꯅꯨ ꯑꯩꯁꯦ ꯑꯣꯛꯇꯕ ꯅꯠꯇꯦ ꯂꯩꯃꯔꯦꯝꯕꯤ ꯁꯣꯔ ꯃꯆꯥ ꯑꯃ ꯍꯨꯟꯗꯣꯛꯇꯨꯅ ꯁꯣꯜꯂꯛꯏ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯩꯗꯤ ꯁ꯭ꯋꯥꯏ ꯂꯧꯔꯨꯔꯦ ꯃꯩꯔꯥꯕ ꯇꯥꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ECGꯗꯣ ꯑꯩ ꯂꯧꯕꯤꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯩꯅꯦꯅꯅꯦ ꯅꯌꯨꯝꯗ ꯍꯦꯛꯇ ꯂꯥꯛꯇꯣꯏꯕ ꯍꯣꯏꯅꯦ ꯅꯪ ꯂꯥꯛꯄ ꯀꯥꯟꯗꯨꯗ ꯈꯥꯎꯌꯩ ꯍꯦꯛ ꯇꯧꯔꯕ ꯁꯦꯜ ꯏꯇꯤꯡ ꯇꯤꯡꯗꯅꯕ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯐꯠ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯗꯨ ꯁꯣꯝ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯅꯨꯄꯥꯗꯨ ꯃꯩꯔꯥꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯥꯁꯦ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯄꯥꯟꯗ ꯊꯣꯛꯁꯤ ꯄꯦꯁꯦꯟꯁꯦ ꯃꯊꯟꯇ ꯊꯝꯕꯤꯔꯝꯃꯨ ꯋꯥꯍꯩꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯇꯤꯟꯒꯨꯠ ꯌꯣꯠꯊꯗꯨꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕꯁꯨ ꯏꯉꯛꯉꯛꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯝꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤ ꯋꯥ ꯉꯥꯡꯒꯦ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯥꯡꯗ꯭ꯔꯤꯉꯩ ꯃꯩꯔꯥꯕꯅ ꯊꯠꯈꯤ ꯁꯣꯝꯅ ꯂꯧꯕꯤꯗꯣꯏꯔꯣ ꯌꯥꯔꯒꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯥꯖꯤꯟꯕꯤꯔꯧꯕ ꯄꯦꯁꯦꯟꯁꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯗ ꯅꯨꯄꯥꯗꯣ ꯉꯛꯂꯞ ꯌꯦꯡꯂꯝꯃꯤ ꯂꯩꯃꯔꯦꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯤꯅꯣꯛꯇꯨꯗ ꯃꯩꯔꯥꯕ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯅꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ECG ꯂꯧꯕ ꯆꯪꯈ꯭ꯔꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯔꯦꯞ ꯇꯧꯕꯒꯤ ꯄꯥꯎ ꯂꯩꯈꯤꯕꯗꯨꯗ ꯃꯩꯔꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥꯗꯨ ꯅꯣꯟꯊꯔꯞ ꯅꯣꯛꯈꯤ ꯅꯣꯛꯅꯤꯡꯕꯒꯤꯅꯤ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕꯗ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯃꯔꯦꯝꯕꯤꯗ ꯍꯦ ꯔꯤꯂꯦꯛꯁ ꯀꯩꯒꯤ ꯄꯥꯈꯠꯂꯤꯅꯨ ꯄꯦꯁꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯩꯔꯥꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯁꯣꯝꯒ ꯈꯪꯅꯕ ꯃꯤꯔꯥ ꯄꯦꯁꯦꯟꯁꯦ ꯍꯥꯏꯗꯤ ꯒꯔꯜꯐ꯭ꯔꯦꯟꯒꯨꯝꯕ ꯂꯩꯃꯔꯦꯝꯕꯤ ꯅꯠꯇꯦ ꯃꯩꯔꯥꯕ ꯃꯥꯅꯤ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯄ ꯑꯅꯤꯗꯨꯒꯤ ꯆꯤꯡꯈꯨꯝ ꯃꯥꯟꯅꯗꯕ ꯄꯥꯎꯈꯨꯝꯅꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯃꯣꯔ ꯗꯦꯟ ꯐ꯭ꯔꯦꯟꯖꯣꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤꯁꯦ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯇꯥꯗꯕ ꯁꯛꯐꯝꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯣꯝꯅ ꯂꯧꯕꯤꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯀꯥꯁꯤꯗ ꯂꯩꯖꯒꯦ ꯂꯩꯃꯔꯦꯝꯕꯤ ꯉꯛꯅ ꯀꯩꯅꯣ ꯇꯥꯇꯣꯟ ꯃꯩꯔꯥꯕ ꯁꯠ ꯈꯨꯝꯖꯤꯜꯂꯛꯏ ꯃꯤꯅꯤꯠ 5ꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯍꯩꯗ ꯃꯩꯔꯥꯕꯅ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝꯗꯨꯒ ꯃꯇꯧꯗꯨꯒ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯗꯨ ꯉꯛꯄꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯄ ꯈꯥꯡꯕꯅ ꯍꯦꯟꯅ ꯋꯥꯁꯤꯜꯂꯛꯂꯦ ꯃꯩꯔꯥꯕ ꯂꯩꯇꯥꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯗꯤ ꯑꯩ ꯃꯥꯏ ꯑꯣꯟꯊꯣꯛꯑꯒ ꯂꯩꯈꯤꯒꯦ ꯃꯥ ꯂꯣꯏꯕꯒ ꯑꯃꯨꯛ ꯊꯣꯛꯃꯤꯟꯅꯈꯤꯒꯦ ꯂꯩꯃꯔꯦꯝꯕꯤ ꯉꯛꯅ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯇꯥꯇꯣꯟ ꯃꯩꯔꯥꯕ ꯃꯃꯥꯏ ꯐꯠ ꯑꯃꯨꯛ ꯂꯩꯊꯣꯔꯛꯇꯨꯅ ꯅꯪ ꯇꯨꯃꯤꯟ ꯑꯝꯇ ꯂꯩꯌꯨ ꯉꯥꯏꯈꯨꯃꯤ ꯃꯩꯔꯥꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯣ ꯅꯣꯛꯅꯤꯡꯕꯅ ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯩꯔꯥꯕꯗꯗꯤ ꯑꯣꯟꯁꯤꯟꯗ꯭ꯔꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏ ꯂꯩꯃꯔꯦꯝꯕꯤ ꯅꯪ ꯍꯥꯔꯠ ꯏꯀꯣꯁꯨ ꯂꯧꯅꯤ ꯍꯥꯏꯒꯨꯝ ꯇꯧꯈꯤꯗꯥꯏꯅꯦ ꯂꯩꯃꯔꯦꯝꯕꯤ ꯃꯉꯛ ꯅꯣꯝꯃꯤ ꯂꯧꯗꯣꯏꯅꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯩꯔꯥꯕ ꯏꯉꯛ ꯉꯛꯅ ꯐꯠ ꯑꯃꯨꯛ ꯊꯠꯆꯤꯟꯗꯨꯅ ꯑꯗꯨꯁꯨ ꯗꯣꯛꯇꯔ ꯅꯨꯄꯥꯅ ꯂꯧꯗꯣꯏꯔꯣ ꯅꯨꯄꯥꯗꯣ ꯍꯟꯗꯛꯁꯨ ꯃꯈꯣꯜ ꯊꯣꯛꯇ ꯅꯣꯛꯂꯤ ꯃꯄꯥꯟꯗ ꯂꯩꯁꯤ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯄꯦꯁꯦꯟꯁꯤ ꯈꯛ ꯊꯝꯕꯤꯔꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯕꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯤ ꯃꯩꯔꯥꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯅꯤꯡꯗꯦ ꯊꯣꯛꯂꯛꯂꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯇꯨꯃꯤꯟ ꯂꯩꯍꯧꯏ ꯅꯨꯄꯤꯗꯨ ꯅꯣꯛꯏ ꯅꯨꯄꯥꯗꯨꯗꯤ ꯊꯣꯛꯈ꯭ꯔꯦ ꯃꯩꯔꯥꯕ ꯅꯨꯄꯥꯗꯨ ꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯦꯁꯦꯟ ꯂꯩꯍꯧꯔꯕꯅꯤ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯄ ꯌꯥꯏ ꯆꯪꯍꯟꯒꯅꯨ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯍꯧꯏ ꯅꯨꯄꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯥꯁꯨ ꯇꯥꯔꯣꯏ ꯀꯔꯝ ꯇꯥꯅꯤ
ꯇꯥꯅꯕ ꯂꯝꯕꯤ ꯂꯩꯇꯦ꯫ ꯊꯣꯛꯈ꯭ꯔꯤꯕ ꯃꯩꯔꯥꯕꯗꯨ ꯇꯉꯛ ꯇꯉꯛ ꯌꯦꯡꯍꯧꯏ ꯂꯩꯃꯔꯦꯝꯕꯤ ꯃꯉꯛ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯅꯨꯡ ꯆꯪꯂꯛꯄꯒ ꯅꯨꯄꯤꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯍꯤꯁꯇ꯭ꯔꯤꯗꯨ ꯍꯥꯟꯅ ꯐꯥꯛꯏ ꯑꯗꯨꯒ ꯀꯧꯁꯤꯜꯂꯤ ꯕꯦꯠꯇꯨꯗ ꯍꯤꯞꯄꯣ ꯍꯥꯏꯅ꯫ ꯀꯥꯈꯠꯂꯤ ꯃꯥꯁꯨ ꯍꯥꯏꯔꯛꯑꯕꯅꯤ ꯁꯥꯗꯅ꯫ ꯍꯤꯞꯊꯕꯒ ꯅꯨꯄꯤꯗꯨꯅ ꯂꯣꯡꯅ ꯐꯖꯅ ꯍꯤꯞꯁꯤꯀꯣ꯫ ꯍꯤꯞꯄꯤ ꯂꯩꯃꯔꯦꯝꯕꯤ ꯃꯥꯁꯨ꯫ ꯍꯥꯔꯠ ꯗꯤꯖꯤꯁ ꯂꯩꯕꯁꯦ ꯏ.ꯁꯤ.ꯖꯤ ꯂꯧꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯣ? ꯅꯣꯛꯏ ꯅꯨꯄꯤꯗꯨꯁꯨ꯫ ꯅꯪꯒꯤ ꯍꯥꯔꯠ ꯀꯟꯗꯤꯁꯟ ꯌꯦꯡꯕꯒꯤꯅꯦ, ꯍꯥꯔꯠ ꯔꯤꯗꯝꯁ ꯌꯦꯡꯗꯣꯏꯅꯤ, ꯀꯣꯔꯣꯅꯔꯤ ꯍꯥꯔꯠ ꯗꯤꯖꯤꯁꯀꯨꯝꯕ ꯆꯦꯛ ꯇꯧꯅꯕ꯫ ꯑꯗꯣ ꯑꯩꯒ ꯍꯧꯖꯤꯛ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯅ ꯏ.ꯁꯤ.ꯖꯤꯁꯦ ꯅꯨꯄꯤꯅ ꯂꯧꯔꯗꯤ ꯐꯔꯦ, ꯅꯨꯄꯥꯅ ꯂꯧꯗꯣꯏ ꯑꯣꯏꯗꯤ ꯃꯥ ꯀꯧꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯂꯦ ꯅꯨꯄꯤꯗꯨ꯫ ꯅꯕꯨꯡꯂꯣ, ꯆꯦꯛꯁꯤꯟꯖꯔꯤꯅꯤ꯫ ꯏꯕꯨꯡ ꯅꯠꯇꯦꯗ, ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯒ ꯃꯥꯅ ꯑꯩꯕꯨ ꯃꯆꯟ ꯑꯣꯏꯅ ꯎꯔꯝꯒꯗ꯭ꯔꯣ? ꯑꯣ, ꯑꯗꯨꯅꯅꯤꯗꯅ ꯆꯦꯛꯁꯤꯟꯖꯔꯤꯁꯤꯗꯤ꯫ ꯍꯥꯟꯅ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯎꯈ꯭ꯔꯕꯅꯤ, ꯑꯗꯨꯅꯅꯤ꯫ ꯏ.ꯁꯤ.ꯖꯤ ꯂꯧꯅꯦꯅ ꯄꯦꯁꯦꯟꯇꯣ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯃꯣꯂꯦꯁ ꯇꯧꯔꯝꯃꯦꯅ ꯑꯉꯥꯡ ꯃꯄꯥꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯒꯤ ꯍꯣꯁꯄꯤꯇꯥꯜ ꯊꯤꯡꯖꯤꯟꯕꯗꯣ ꯈꯪꯍꯧꯗ꯭ꯔꯕꯣ ꯅꯪꯕꯣ? ꯇꯥꯕꯨꯗꯤ ꯇꯥꯒꯤ꯫ ꯑꯗꯣ ꯇꯦꯁꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯔ ꯑꯗꯨ ꯈꯪꯅꯤꯡꯕ, ꯃꯥꯅ ꯅꯨꯄꯥ ꯆꯪꯍꯟꯒꯅꯨ ꯍꯥꯏꯔꯝꯕꯗꯨꯗ꯫ ꯍꯟꯗꯛꯁꯨ ꯅꯣꯛꯏ ꯅꯨꯄꯤ ꯑꯗꯨ꯫ ꯍꯧꯖꯤꯛ ꯁꯣꯏꯗꯅ ꯈꯪꯉꯅꯤꯁꯦ꯫ ꯂꯤꯛ ꯁꯤꯕ꯭ꯔꯥ? ꯁꯤꯔꯗꯤ ꯂꯧꯊꯣꯛꯑꯣ, ꯈꯨꯗꯣꯞ ꯅꯨꯡꯗꯣꯞ ꯂꯣꯏꯅ ꯂꯧꯊꯣꯛꯑꯣꯀꯣ꯫ ꯐꯨꯔꯤꯠ ꯍꯥꯏꯒꯠꯁꯤꯀꯣ꯫ ꯑꯦꯂꯦꯛꯇ꯭ꯔꯣꯛ ꯁ꯭ꯇꯤꯛ ꯇꯧꯍꯟꯗꯣꯏꯅꯤ ꯊꯕꯥꯛꯇ꯫ ꯔꯤꯂꯦꯛꯁ ꯑꯣꯏꯁꯤꯀꯣ꯫ ꯁꯣꯔꯗꯣ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯨ꯫ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯩ ꯂꯩꯃꯔꯦꯝꯕꯤ꯫ ꯊꯕꯥꯛꯇꯨ ꯁ꯭ꯇꯤꯀꯤ ꯑꯣꯏꯕ ꯑꯦꯂꯦꯛꯇ꯭ꯔꯣꯠ ꯄꯦꯁ ꯑꯗꯨ ꯅꯞꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯌꯔꯗꯨꯅ ꯃꯦꯁꯤꯟꯗꯨꯒ ꯀꯅꯦꯛ ꯇꯧꯍꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯪꯂꯦ ꯃꯩꯔꯥꯕꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯕꯒꯤ ꯃꯔꯝ꯫ ꯅꯣꯛꯅꯤꯡꯂꯨꯏ ꯂꯩꯃꯔꯦꯝꯕꯤ, ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯆꯥꯗꯦ, ꯅꯣꯛꯂꯨꯗꯦ꯫ ꯋꯥ ꯉꯥꯡꯉꯛꯀꯅꯨꯀꯣ, ꯂꯦꯡꯕ ꯑꯣꯠꯄ ꯑꯝꯇ ꯇꯧꯔꯛꯀꯅꯨ꯫ ꯁꯣꯔꯗꯣ ꯆꯥꯅꯤꯡ ꯇꯥꯅ ꯇꯥꯅ ꯍꯣꯜꯂꯨ꯫ ꯍꯥꯏꯔꯤꯗꯨꯃꯛ ꯇꯧꯏ ꯂꯩꯃꯔꯦꯝꯕꯤꯁꯨ꯫ ꯀꯨꯏꯗꯦ ꯇꯦꯁ ꯂꯧꯕ꯫ ꯇꯦꯜꯂꯕꯗ ꯃꯤꯅꯤꯠ 5ꯃꯨꯛꯇꯤ ꯁꯥꯡꯉꯝꯒꯗ꯭ꯔꯥ꯫ ꯋꯥ ꯉꯥꯡꯅꯗꯦ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯃꯛ꯫ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ, ꯌꯥꯔꯦ, ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯔꯦꯀꯣꯔꯠ ꯂꯧꯕ ꯂꯣꯏꯔꯗꯨꯅ ꯊꯕꯥꯛꯀꯤ ꯁ꯭ꯀꯤꯟ ꯁꯔꯨꯛꯇꯨꯗꯒꯤ ꯑꯦꯂꯦꯛꯇ꯭ꯔꯣꯁꯇꯨ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯛꯏ꯫ ꯏꯍꯩ ꯍꯩꯅꯗꯦ ꯂꯩꯃꯔꯦꯝꯕꯤ꯫ ꯄ꯭ꯂꯥꯁꯇꯔ ꯑꯃ ꯁꯠꯇꯣꯛꯈꯤꯕꯒꯨꯝ ꯀꯩꯅꯣꯝ ꯇꯧꯏ꯫ ꯑꯁ, ꯅꯞ ꯅꯞ ꯂꯥꯎꯏ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤꯗꯨ ꯑꯦꯗꯤꯁꯤꯞ ꯀꯇꯟ ꯄꯦꯠ ꯑꯃ ꯄꯤꯁꯤꯜꯂꯛꯏ꯫ ꯁꯦ, ꯁꯤꯅ ꯇꯩꯊꯣꯛꯎ꯫ ꯂꯧꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯄꯦꯠꯇꯨꯅ ꯇꯩꯊꯣꯛꯏ ꯅꯞꯁꯤꯜꯂꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨ꯫ ꯑꯩꯒꯤꯁꯦ ꯅꯣꯔꯃꯦꯜ ꯂꯩꯇꯕ꯭ꯔꯣ? ꯅꯣꯔꯃꯦꯜ ꯂꯩ꯫ ꯑꯦꯕꯅꯣꯔꯃꯦꯜ ꯔꯤꯖꯜꯇꯗꯤ ꯁ꯭ꯂꯣ ꯑꯣꯏꯕ, ꯐꯥꯔꯁ ꯑꯣꯏꯕ ꯌꯥꯝ ꯇꯧꯔꯛꯀꯅꯤ꯫ ꯅꯣꯔꯃꯦꯜ ꯍꯥꯔꯠꯕꯤꯠꯅꯤ, 60 to 100 beats per minute꯫ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯗꯣꯛꯇꯔꯒ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ꯫ ꯔꯤꯖꯜꯇꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯆꯞ ꯂꯦꯞꯄꯤ꯫ ꯊꯣꯡꯖꯤꯟꯗ ꯃꯩꯔꯥꯕ ꯉꯥꯊꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯥ ꯃꯎ ꯂꯦꯡꯗ ꯃꯉꯛꯇꯃꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯀꯩꯅꯣ, ꯑꯁꯣꯝꯗ ꯐꯝꯃꯝꯒꯦ ꯍꯥꯏꯒꯤꯗꯥꯏꯅꯦ? ꯐꯝꯃꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯀꯣꯛ ꯐꯝꯃꯝꯒꯦ ꯍꯥꯏꯗꯦ꯫ ꯀꯥ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯃꯈꯣꯜ ꯇꯥꯕ꯭ꯔꯥ, ꯅꯨꯄꯥ ꯃꯈꯣꯜ ꯇꯥꯕ꯭ꯔꯥꯅ ꯆꯦꯛ ꯇꯧꯒꯦꯅ ꯂꯦꯞꯄꯝꯃꯤꯕ꯫ ꯊꯣꯡꯒ ꯂꯣꯜꯂꯝꯗ꯭ꯔꯗꯤ ꯍꯨꯔꯥꯜꯂ ꯆꯪꯉꯛꯀꯦ ꯍꯥꯏꯗꯣꯏꯔꯤꯅꯦ ꯑꯗꯨꯗꯤ꯫ ꯆꯔꯅꯍꯦ, ꯑꯉꯥꯎꯕ꯭ꯔꯥ ꯑꯩꯕꯣ? ꯊꯣꯡꯃꯨꯛ ꯍꯦꯛ ꯉꯥꯡꯉꯗꯅ꯫ ꯑꯩꯒꯤ ꯏꯔꯜꯗꯨꯗꯤ ꯑꯩꯅ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯁꯦꯟꯅꯕ ꯃꯊꯧ ꯇꯥꯗ꯭ꯔꯣ? ꯑꯁ, ꯌꯥꯔꯦ ꯂꯥꯛꯑꯣ, ꯐꯝꯃꯨꯔꯁꯦ, ꯀꯧꯁꯤꯜꯂꯛꯈꯤꯅꯤ ꯍꯥꯏꯌꯦ꯫ ꯆꯠꯇꯦ ꯃꯩꯔꯥꯕ ꯂꯩꯃꯔꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ, ꯆꯪꯁꯤꯜꯂꯛꯏ, ꯋꯥꯍꯪ ꯄꯨꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯤ꯫ ꯋꯥꯍꯪꯅꯤ, ꯅꯨꯄꯥꯗꯨꯅ ꯂꯧꯕ꯭ꯔꯥ ꯍꯪꯕ ꯋꯥꯍꯪꯅꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯂꯩꯃꯔꯦꯝꯕꯤ, ꯄꯤꯅꯤꯡꯗꯦ꯫ ꯃꯇꯧ ꯌꯦꯡꯅꯤꯡꯂꯤ, ꯃꯇꯧ ꯌꯦꯡꯂꯤ ꯃꯥ꯫ ꯆꯟꯕꯤ, ꯐꯝꯃꯨꯔꯁꯤ ꯂꯥꯛꯑꯣꯕ꯫ ꯅꯨꯄꯤꯅ ꯂꯧꯕ꯭ꯔꯣ? ꯍꯥꯏꯗꯤ ꯀꯩꯅꯣ, ꯅꯨꯄꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯔꯕ ꯇꯦꯁ ꯂꯧꯔꯤꯗꯣ? ꯂꯩꯃꯔꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯛꯅꯒꯤ ꯃꯇꯥꯒꯨꯝ꯫ ꯅꯨꯄꯥꯅ꯫ ꯃꯩꯔꯥꯕ ꯋꯥ ꯉꯥꯡꯂꯛꯇꯦ, ꯆꯞ ꯂꯦꯞꯄꯤ꯫ ꯃꯇꯧꯗꯨ ꯀꯩꯅꯣꯝꯅꯤ꯫ ꯄꯥꯝꯖꯈꯤꯗꯕꯅꯤ ꯅꯨꯄꯥ ꯊꯥꯖꯤꯟꯕ, ꯁꯣꯛꯍꯟꯅꯤꯡꯗꯕꯅꯤ ꯅꯨꯄꯥꯅꯒ꯫ ꯁꯣꯛꯈ꯭ꯔ ꯃꯥꯜꯂꯤ, ꯃꯤꯠꯐꯝ ꯍꯣꯡꯗꯦ, ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ ꯁꯤꯡꯂꯤ ꯏꯆꯦꯜ ꯆꯞ ꯂꯦꯞꯈꯤꯕ ꯃꯥꯜꯂꯤ, ꯃꯥꯜꯍꯟꯕꯅꯤ ꯁꯛꯐꯝꯗꯨꯅ꯫ ꯂꯩꯃꯔꯦꯝꯕꯤ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯃꯇꯧꯗꯨꯗ꯫ ꯑꯃꯨꯛꯁꯨ ꯌꯦꯡꯈꯠꯂꯛꯏ, ꯍꯥꯏꯔꯛꯏ ꯁꯦꯡꯗꯣꯛꯀꯨꯝ ꯂꯥꯛꯀꯨꯝ꯫ ꯅꯨꯄꯤꯅ꯫ ꯃꯩꯔꯥꯕ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯗ꯫ ꯑꯁꯦꯡꯕ꯭ꯔꯣ? ꯍꯣꯏ, ꯅꯨꯄꯤꯅ ꯂꯧꯋꯦ, ꯅꯨꯄꯤꯅ꯫ ꯘꯇꯣ, ꯑꯩ ꯏꯀꯣ ꯁꯥꯎꯟ ꯂꯧꯗꯧꯁꯨ ꯋꯥꯠꯂꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯊꯩꯗꯨꯅ ꯆꯠꯂꯤ, ꯐꯝꯊꯩ꯫
ꯃꯩꯔꯥꯕ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯍꯧꯖꯤꯛ ꯈꯛꯇ ꯋꯥꯈꯜ ꯌꯥꯡꯂꯛꯀꯨꯝ ꯍꯥꯏꯔꯛꯏ ꯅꯣꯛꯃꯤ ꯁꯣꯟꯊꯥꯡꯅꯅ꯫ ꯁꯤꯁꯤ ꯂꯧꯕꯁꯤ ꯌꯥꯝ ꯗꯦꯟꯖꯔꯁ ꯑꯣꯏꯔꯝꯃꯦꯗ꯫ ꯅꯣꯛꯏ ꯂꯩꯃꯔꯦꯝꯕꯤ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯂꯦ ꯃꯥ꯫ ꯃꯩꯔꯥꯕꯒꯤ ꯃꯇꯧꯁꯤ ꯃꯥꯕꯨ ꯅꯣꯛꯄ ꯊꯦꯝꯕꯤꯕꯅꯤ, ꯅꯣꯛꯍꯟꯕꯅꯤ, ꯅꯨꯡꯁꯤꯍꯟꯕꯅꯤ, ꯈꯝꯕꯜꯍꯟꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯏ ꯃꯩꯔꯥꯕ ꯃꯆꯤꯟ ꯅꯥꯟꯊꯣꯛꯁꯤꯟꯅꯗꯨꯅ꯫ ꯑꯁ, ꯃꯇꯨꯡ ꯃꯅꯥꯎ ꯈꯣꯏꯅꯕ ꯅꯨꯄꯤ ꯄꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯅꯕ ꯑꯔꯦꯝꯕꯗ ꯂꯩꯈꯠꯅꯅꯤ꯫ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯈꯝꯕꯜꯕ ꯃꯇꯧ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯌꯦꯇꯥꯄꯝ ꯃꯥꯡꯈꯤ꯫ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕ ꯑꯍꯧꯕ ꯈꯣꯟꯖꯦꯜꯅꯣ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦ꯫ ꯖꯦꯂꯁꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯑꯃꯨꯛ ꯅꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯉꯥꯏꯔꯝꯕꯗꯒꯤ ꯈꯔꯗꯤ ꯍꯧꯖꯤꯜꯂꯛꯂꯦ ꯄꯨꯡꯗꯣ꯫ ꯗꯣꯛꯇꯔꯒ ꯎꯅꯕꯒꯤ ꯃꯈꯣꯏꯒꯤ ꯁꯦꯔꯤꯌꯦꯜꯗꯨ ꯃꯈꯥꯗ ꯂꯩꯈꯤꯕꯅ ꯀꯧꯕ ꯅꯥꯏꯗ꯭ꯔꯕꯗꯨꯗ ꯃꯩꯔꯥꯕꯅ, ꯅꯪ ꯆꯥꯛ ꯆꯥꯔꯛꯄ꯭ꯔꯣ? ꯆꯥꯔꯛꯇꯦꯗ꯫ ꯁꯤ ꯂꯧꯗꯧꯕ ꯅꯨꯃꯤꯠꯇꯤ ꯌꯥꯝ ꯆꯥꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯃꯅ꯫ ꯑꯗꯨꯒꯤ ꯊꯣꯛꯂꯝꯗꯥꯏꯗ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯒ ꯆꯥꯗꯕꯤ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯊꯣꯛꯎꯁꯦ, ꯀꯩꯅꯣꯝꯃ ꯆꯥꯁꯤꯜꯂꯨꯁꯤ ꯂꯥꯎ, ꯂꯥꯝꯕꯅ ꯂꯣꯏꯔꯅꯤꯅ꯫ ꯌꯥꯔꯅꯤꯌꯦ꯫ ꯄꯩꯁꯥ ꯌꯥꯎꯔꯛꯇꯕꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨ ꯈꯪꯉꯤ ꯃꯩꯔꯥꯕ꯫ ꯅꯨꯄꯤꯗꯨꯒꯤ ꯄꯥꯝꯕꯣꯝꯒꯤ ꯐꯨꯔꯤꯠꯇꯨꯗ ꯈꯨꯕꯤ ꯈꯨꯗꯣꯝꯕꯤ ꯑꯅꯤꯅ ꯆꯞꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯅꯣꯛꯂꯦ ꯂꯩꯃꯔꯦꯝꯕꯤ꯫ ꯅꯣꯛꯃꯤ ꯌꯦꯡꯅ ꯃꯇꯨꯡ ꯏꯟꯅꯩ꯫ ꯏꯟꯅꯅ ꯃꯕꯨꯛꯇꯨꯁꯨ ꯒꯨꯔꯨ ꯈꯣꯡꯂꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯈꯨꯠ ꯑꯇꯣꯞꯄꯗꯨꯅ ꯃꯕꯨꯛꯇꯨ ꯐꯠ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯩꯔꯥꯕ ꯇꯥꯗꯕ ꯁꯥ, ꯈꯪꯗꯕ ꯁꯥ, ꯃꯉꯛ ꯂꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯅꯣꯟꯊꯔꯞ ꯅꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯈꯥꯡꯉꯤ꯫ ꯐꯨꯔꯤꯠꯇꯨ ꯆꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯆꯂꯥꯝꯕ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯄꯒ ꯁꯨꯃꯥꯡꯗꯒꯤ ꯀꯣꯏꯀꯧ ꯀꯧꯔꯛꯏ꯫ ꯏꯇꯣꯟ! ꯏꯇꯣꯟ! ꯑꯣ ꯏꯇꯣꯟ! ꯈꯨꯝꯂꯛꯇꯦ꯫ ꯑꯃꯨꯛꯁꯨ ꯀꯧꯏ꯫ ꯇꯥꯕ꯭ꯔꯣ ꯏꯇꯣꯟ? ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯃ ꯄꯨꯔꯛꯑꯦ, ꯑꯝꯇ ꯄꯨꯁꯤꯟꯃꯤꯟꯅꯁꯤ ꯂꯥꯛꯑꯣꯕ꯫ ꯍꯟꯗꯛꯁꯨ ꯈꯨꯝꯂꯛꯇꯦ ꯂꯩꯃꯔꯦꯝꯕꯤ꯫ ꯑꯣ ꯏꯇꯣꯟ ꯅꯥꯄꯪꯕꯤ! ꯃꯊꯟꯇ ꯑꯃꯨꯛ ꯁꯣꯜꯂꯤ ꯆꯂꯥꯝꯕ꯫ ꯑꯁ, ꯇꯨꯝꯃꯣ ꯍꯥꯏꯔꯝꯕꯅꯤꯅꯦ, ꯇꯨꯝꯃꯝꯃꯅꯤ꯫ ꯆꯂꯥꯝꯕ ꯏꯕꯣ, ꯅꯪ ꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯁꯤꯂꯤꯟꯗꯔꯗꯨ ꯊꯝ ꯃꯁꯤꯒꯤ ꯀꯥꯔꯣꯝꯗ ꯆꯪꯂꯛꯏ꯫ ꯂꯝꯕꯤ ꯈꯔ ꯁꯥꯡꯅ ꯄꯨꯔꯛꯄꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯈꯨꯗꯥꯡꯗꯨꯁꯨ ꯅꯥꯔꯛꯄꯒꯤ ꯃꯑꯣꯡ ꯏꯇꯧ ꯇꯧꯅ ꯂꯩꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯏꯇꯣ! ꯆꯞ ꯂꯦꯞꯄꯤ ꯆꯂꯥꯝꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯐꯩꯖꯨꯞ ꯐꯥꯎꯕ ꯃꯄꯣꯞ ꯀꯥꯏꯔꯝꯗꯦ꯫ ꯉꯁꯥꯏ ꯂꯩꯍꯧꯕ ꯆꯥꯏꯍꯧꯕ ꯐꯤꯗꯨ ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯝꯗꯦ꯫ ꯀꯇꯥ ꯂꯥꯏꯆꯨꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯍꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ ꯀꯥ ꯑꯇꯣꯞꯄꯁꯤꯡꯗꯨꯗ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯦꯜꯂꯕꯅꯤ꯫ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯉꯣꯏꯕ, ꯊꯤꯔꯛꯄ ꯀꯥꯟꯗꯅ ꯁ꯭ꯋꯥꯏ ꯃꯥꯡꯗꯣꯏꯕ꯫ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯊꯟꯇ ꯁꯤꯂꯤꯟꯗꯔꯗ ꯊꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯆꯕꯦꯠ ꯉꯥꯡꯗꯨꯅ ꯏꯃꯨꯡꯁꯨ ꯃꯊꯟꯇꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯃꯆꯥꯅꯤ ꯍꯥꯏꯕꯇꯅꯤ, ꯀꯨꯞꯅꯣꯝꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯕꯦꯜ ꯊꯝꯃꯝꯃꯤꯗꯨ ꯑꯃꯨꯛ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯑꯃꯨꯛ ꯊꯥꯊꯩ꯫ ꯐꯃꯨꯡꯗꯨꯗ ꯐꯝꯊꯗꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡꯗꯃꯛꯅꯤ ꯆꯠꯄ, ꯄꯥꯏꯈꯠꯂꯛꯇꯦ꯫ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯤ, ꯑꯃꯨꯛꯁꯨ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ, ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯅꯨꯄꯥ ꯀꯣꯏꯗꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯔ ꯆꯦꯜꯂꯝꯅꯦꯁꯨ ꯅꯠꯇꯦ꯫ ꯑꯃꯨꯛꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯁꯣꯝꯗ ꯂꯩꯃꯔꯦꯝꯕꯤ ꯌꯦꯡꯗꯨꯅ ꯂꯩ ꯐꯣꯟ ꯑꯗꯨꯗ꯫ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕꯗ꯫ ꯅꯣꯛꯐꯦꯠ ꯌꯦꯡꯂꯝꯃꯤ ꯃꯩꯔꯥꯕ꯫ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ ꯅꯣꯛꯅ꯫ ꯐꯝꯃꯣ, ꯉꯁꯤꯗꯤ ꯆꯥ ꯕꯣꯔꯥ ꯑꯣꯏꯅ ꯀꯧꯕꯤꯔꯒꯦ꯫ ꯃꯃꯤꯠ ꯁꯨꯛꯆꯤꯟꯗꯨꯅ ꯈꯥꯡꯉꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯑꯁ, ꯏꯀꯥꯏꯕꯁꯦ ꯄꯪꯄꯤꯗ ꯄꯤ꯫ ꯉꯍꯥꯟ ꯀꯦꯐꯦꯗ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯍꯥꯏꯔꯨꯕꯩꯔꯣ ꯉꯁꯤ ꯏꯀꯥꯏꯕ ꯑꯃꯨꯛ ꯄꯤꯔꯤꯁꯦ? ꯑꯝꯇ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯅꯤ, ꯆꯥꯕ ꯍꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯁꯨ꯫ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯤ ꯏꯀꯥꯏꯅꯤ ꯏꯀꯥꯏꯔꯣꯏ ꯈꯪꯗ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯉꯥꯡꯗꯅ ꯏꯀꯥꯏꯍꯟꯗꯅ꯫ ꯌꯥꯝ ꯂꯨꯖꯗꯕꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ꯫ ꯃꯩꯔꯥꯕ ꯃꯉꯛ ꯅꯣꯝꯃꯤ꯫ ꯑꯩꯅ ꯂꯥꯜꯂꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯕꯣꯔꯥ ꯑꯣꯏꯅ ꯆꯥꯔꯁꯤ꯫ ꯑꯩ ꯕꯣꯔꯥ ꯆꯥꯅꯤꯡꯉꯦꯕ, ꯄꯔꯥꯊꯥꯁꯨ ꯆꯥꯅꯤꯡꯉꯦ꯫ ꯐꯝꯃꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯝꯂꯒ ꯆꯪꯈꯤ꯫ ꯄ꯭ꯂꯦꯠ ꯑꯃꯗ ꯀꯔꯤꯅꯣ ꯌꯥꯟꯁꯤꯟꯅꯕ ꯃꯌꯥꯝ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯝꯃꯤ ꯇꯦꯕꯜꯗꯨꯗ꯫ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯃꯩꯔꯥꯕ ꯍꯥꯟꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯏꯀꯣꯏꯗ ꯐ꯭ꯔꯤꯗ ꯆꯥꯏ꯫ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤꯁꯤ ꯆꯥꯕ ꯏꯀꯥꯏꯔꯅꯤ ꯃꯥ ꯈꯪꯉꯤ꯫ ꯆꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯎꯋꯦ, ꯆꯥꯎ ꯑꯝꯇ꯫ ꯈꯨꯍꯥꯎ ꯑꯃꯅꯤ꯫ ꯆꯥꯒꯦ꯫ ꯆꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯆꯂꯥꯝꯕꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯤ꯫ ꯎꯞꯁꯤꯜꯂꯒ ꯊꯝꯂꯤꯕ ꯐꯣꯟꯗꯨ ꯊꯥꯡꯒꯠꯄꯒ
ꯂꯩꯃꯔꯦꯝꯕꯤ ꯃꯤꯍꯨꯜ ꯈꯪꯁꯣꯡ ꯆꯣꯡꯈꯤ꯫ ꯃꯥꯅ ꯈꯜꯂꯤꯗꯨ ꯃꯥ ꯃꯔꯥꯜ ꯂꯩꯔꯦ ꯁꯤꯅꯤ꯫ ꯉꯩꯍꯥꯛ ꯈꯤꯡꯍꯜꯂꯤ, ꯄꯥꯏꯕ ꯉꯝꯗꯦ꯫ ꯁꯣꯝꯗ ꯆꯂꯥꯝꯕ ꯆꯃꯝꯅꯅ "ꯑꯦ, ꯑꯁꯦꯡꯕꯒꯤ ꯆꯦꯟꯈ꯭ꯔꯖꯥꯠꯂꯣ? ꯅꯨꯄꯥ ꯀꯣꯏꯗꯕꯅꯤꯗ꯫ ꯀꯣꯏꯕ꯭ꯔꯅꯤ ꯃꯥꯕꯣ? ꯀꯣꯏꯔꯝꯅꯤ ꯊꯥꯖꯗꯦꯗ꯫ ꯑꯦ, ꯅꯠꯇ꯭ꯔꯒ ꯐꯥꯕꯤꯈ꯭ꯔꯖꯥꯠꯂꯣ? ꯍꯣꯏꯒꯤ ꯐꯥꯈ꯭ꯔꯖꯥꯠꯂꯣ?" ꯍꯥꯏꯅ ꯍꯥꯏꯅ ꯈꯖꯤꯛ ꯄꯥꯈꯠꯆꯔꯛꯀꯨꯝ ꯇꯠꯈꯤꯕꯒ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯤ꯫ ꯁꯣꯝꯗ ꯂꯩꯃꯔꯦꯝꯕꯤ ꯐꯣꯟꯗꯨꯗ ꯌꯦꯡꯗꯨꯅ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯤ ꯍꯟꯗꯛꯇꯤ꯫ "ꯍꯥꯠꯂꯒꯦꯅ ꯄꯥꯎ ꯂꯥꯛꯇꯧꯕꯗꯧꯅ ꯀꯤꯔꯤꯗꯣ ꯀꯩꯒꯤꯅꯣꯃꯦ?" "ꯑꯁ, ꯀꯤꯕ ꯅꯠꯇꯦꯍꯦ꯫ ꯅꯅꯥꯎꯄꯥꯒ ꯈꯠꯅꯕꯗꯤ ꯊꯧꯅꯥ ꯐꯔꯒ ꯀꯣꯜ ꯄꯥꯏꯕꯅ ꯀꯤꯔꯤꯅꯦꯕ." "ꯏꯁꯧ ꯂꯥꯡꯉꯛꯀꯅꯤꯌꯦ ꯄꯥꯏꯈꯠꯄꯒ꯫ ꯀꯥꯏꯗ ꯂꯩ ꯍꯪꯉꯛꯀꯅꯤ꯫ ꯃꯥꯅ ꯏꯃꯨꯡꯒꯤ ꯃꯤ ꯌꯥꯎꯗꯅ ꯊꯕꯛ ꯆꯠꯊꯣꯛꯑꯦꯅ ꯉꯥꯡꯀꯅꯤꯌꯦ." ꯃꯩꯔꯥꯕ ꯅꯣꯛꯇꯨꯅ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ꯫ "ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯣ?" ꯃꯈꯥ ꯇꯥꯕ ꯅꯪꯗꯦ꯫ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯒ꯭ꯌꯥꯟ ꯇꯥꯊꯣꯛꯈꯤꯕꯅ ꯍꯥꯜꯂꯦ꯫ ꯃꯣꯂꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯗ ꯅꯨꯄꯤꯗ ꯐ꯭ꯂꯔꯠ ꯇꯧꯕ ꯃꯥꯟꯕ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯃ ꯌꯥꯎꯕꯁꯤꯅꯅꯤ ꯅꯨꯄꯤ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯍꯦꯛ ꯍꯦꯛ ꯏꯀꯥꯏꯔꯤꯁꯤ꯫ ꯃꯩꯔꯥꯕ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩ ꯌꯥꯎꯔꯗꯤ ꯀꯩꯝ ꯄꯥꯈꯠꯂꯨꯅꯣꯌꯨ꯫ ꯑꯉꯥꯡ ꯃꯃꯥꯕꯨ ꯊꯤꯅ ꯇꯧ ꯌꯥꯕ꯭ꯔꯣ? ꯑꯄꯪꯕꯤꯁꯤꯕꯨ ꯑꯩ ꯈꯪꯗꯅ ꯑꯩꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛ ꯌꯥꯕ꯭ꯔꯕ?" ꯀꯣꯜ ꯔꯤꯡꯇꯣꯟꯗꯨꯁꯨ ꯇꯠꯈ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯋꯥ ꯑꯃ ꯏꯉꯥꯡ ꯉꯥꯡꯐꯝ ꯈꯪꯗꯦ ꯐꯂꯞ ꯌꯦꯡꯂꯛꯏ꯫ ꯃꯨꯟꯅ ꯌꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯣꯛꯈꯤ ꯅꯣꯛꯅꯕꯣꯏ ꯀꯩꯕꯣꯏ ꯌꯦꯡꯉꯤ ꯃꯩꯔꯥꯕꯁꯨ꯫ ꯑꯍꯥꯟꯕ ꯑꯣꯏꯒꯅꯤ ꯑꯁꯨꯝ ꯊꯦꯡꯅꯕ, ꯃꯗꯨꯅ ꯏꯀꯥꯏꯕꯅꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯃꯤꯅ ꯋꯥ ꯉꯥꯡꯂꯛꯄꯗ ꯐꯠ ꯈꯨꯝꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯈꯔ ꯑꯗꯨꯝ ꯋꯥꯠꯆꯕꯅꯤ꯫ ꯃꯗꯨꯅ ꯐꯥꯒꯤ ꯇꯥꯊꯣꯛꯄ ꯍꯩꯇꯕꯅꯤ, ꯃꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯏꯀꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯗꯨꯅ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯂꯕ ꯑꯃꯨꯛ ꯍꯦꯟꯅ ꯏꯀꯥꯏꯒꯅꯤ ꯃꯥ ꯁꯣꯏꯗꯅ꯫ ꯈꯪꯂꯗꯨꯅ ꯃꯩꯔꯥꯕ ꯂꯩꯃꯔꯦꯝꯕꯤꯒꯤ ꯂꯋꯥꯏꯗꯨꯗ ꯄꯣꯞ ꯊꯥꯔꯛꯏ꯫ ꯍꯥꯏꯔꯛꯏ ꯑꯣꯟꯅ ꯇꯩꯅꯕ ꯋꯥꯍꯩ ꯑꯃ꯫ "ꯐꯥꯒꯤ ꯇꯧꯅꯤꯕꯦꯝꯃ, ꯑꯩꯅꯦ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯒ ꯄꯣꯛꯆꯗꯦꯀꯣ." ꯍꯥꯏꯅ ꯍꯥꯏꯅ ꯈꯖꯤꯛ ꯅꯣꯛꯏ ꯃꯥ꯫ ꯂꯩꯃꯔꯦꯝꯕꯤ ꯍꯟꯖꯤꯟꯈ꯭ꯔꯦ ꯏꯀꯥꯏꯕ ꯃꯥꯏꯊꯣꯡ꯫ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ ꯏꯀꯥꯏꯕ ꯃꯥꯏꯊꯣꯡ ꯑꯣꯟꯈ꯭ꯔꯦ ꯑꯇꯣꯞꯄ ꯁꯛꯐꯝ ꯑꯃꯗ꯫ ꯋꯥꯈꯜ ꯌꯥꯡꯕꯗꯨꯗ ꯈꯟꯖꯤꯜꯂꯨꯔꯦ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯏꯀꯥꯏꯕ ꯁꯛꯐꯝ ꯑꯃꯗ, ꯅꯣꯛꯂꯁꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯇꯕ ꯁꯛꯐꯝ ꯑꯃꯗ꯫ "ꯈꯟꯖꯤꯜꯂꯤꯔꯣ ꯅꯨꯄꯤ ꯃꯆꯥ?" "ꯈꯟꯖꯤꯟꯗꯦꯍꯦ, ꯀꯩꯅꯣꯅꯦ, ꯑꯩꯕꯨ ꯌꯥꯝ ꯈꯟꯖꯤꯟꯒꯟꯕꯗꯧꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯕ ꯏꯀꯥꯏꯕ ꯅꯠꯇꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯋꯥꯈꯜ ꯑꯃꯗ ꯂꯋꯥꯏꯗꯨ ꯄꯥꯏꯗꯨꯅ ꯃꯁꯝꯗꯨ ꯐꯠ ꯅꯥꯟꯊꯩ꯫ ꯃꯈꯥ ꯋꯥ ꯉꯥꯡꯂꯝꯗ ꯆꯥꯗꯨꯃ ꯈꯖꯤꯛ ꯆꯤꯡꯏ꯫ "ꯑꯁ, ꯄꯣꯛꯑꯦ." "ꯑꯩꯃ, ꯇꯞꯅ ꯊꯛꯎꯅꯦꯍꯦ꯫ ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣ, ꯑꯩ ꯀꯥꯝꯕꯤꯒꯦ." "ꯅꯔꯩꯒ ꯄꯣꯛꯍꯟ ꯌꯥꯄꯣꯟꯇꯦ, ꯍꯌꯦꯡꯋꯥꯏꯐꯥꯎ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯥꯝꯕꯤꯗꯣꯏꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯆꯥꯗꯨ ꯂꯧꯗꯨꯅ ꯐꯨꯐꯨ ꯀꯥꯝꯕꯤ꯫ ꯅꯣꯛꯇꯣꯏꯔꯥ ꯅꯣꯛꯂꯣꯏꯗꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ꯫ ꯈꯖꯤꯛꯁꯨ ꯅꯣꯛ, ꯈꯖꯤꯛꯁꯨ ꯅꯣꯛꯇ, ꯈꯖꯤꯛꯁꯨ ꯅꯣꯛꯇ, ꯈꯖꯤꯛꯁꯨ ꯅꯣꯛ꯫ ꯅꯣꯛꯂꯣꯏꯁꯨ ꯉꯝꯗ, ꯅꯣꯛꯀꯦꯁꯨ ꯏꯀꯥꯏ꯫ ꯅꯣꯛꯊꯣꯛꯎꯔꯁꯨ ꯐꯖꯗ, ꯅꯣꯛꯊꯣꯛꯂꯨꯗ꯭ꯔꯁꯨ ꯊꯋꯥꯏ ꯌꯥꯎꯗꯦ ꯍꯥꯏꯕꯤꯒꯗ꯭ꯔꯥ? ꯐꯥꯒꯤꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯈꯪꯗ ꯋꯥꯈꯜ ꯁꯥꯒꯠꯂꯤ ꯈꯟꯈꯤꯗ꯭ꯔꯥ? ꯈꯟꯈꯤꯔꯣꯏꯗ꯭ꯔꯥ? ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯐꯥꯒꯤ ꯇꯥꯅ ꯈꯨꯝꯗꯣꯛꯅꯤꯡ, ꯈꯨꯝꯗꯣꯛꯄꯁꯨ ꯉꯝꯗ, ꯑꯁꯦꯡꯕ ꯑꯣꯏꯔꯒꯅ ꯂꯨꯁꯤꯟꯅ ꯄꯥꯎꯈꯨꯝ ꯄꯤꯊꯣꯛꯅꯤꯡ, ꯄꯤꯊꯣꯛꯄꯁꯨ ꯉꯝꯗ꯫ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯅꯠꯇꯅ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ? ꯍꯥꯏꯅꯤꯡꯂꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯍꯥꯏꯅꯤꯡꯗ꯭ꯔꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ "ꯁꯤ ꯊꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯗꯨ ꯄꯤꯁꯤꯜꯂꯛꯏ꯫ ꯂꯧꯏ ꯂꯩꯃꯔꯦꯝꯕꯤꯁꯨ ꯃꯈꯨꯠꯇꯒꯤ꯫ ꯈꯨꯠ ꯐꯥꯎꯕ ꯊꯦꯡꯅꯅꯤꯡꯕꯒꯤ ꯆꯥꯡ ꯂꯥꯟꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯄꯥꯏꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯇꯞ ꯇꯥꯏꯅ ꯆꯠꯊꯗꯨꯅ ꯄꯥꯏ꯫ ꯅꯣꯛꯏ ꯃꯩꯔꯥꯕꯁꯨ꯫ ꯀꯩꯁꯨ ꯍꯥꯏꯗ ꯆꯥꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯖꯣꯞ ꯆꯥꯏ꯫ ꯅꯨꯄꯤꯗꯨ ꯏꯀꯥꯏꯈꯤꯅꯤ ꯄꯥꯈꯠꯀꯨꯝ꯫ ꯃꯥꯅ ꯏꯀꯣꯏ ꯀꯣꯏꯕ ꯎꯠꯂꯗꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯣꯏꯔꯅꯤ ꯃꯥ ꯈꯪꯏ꯫ "ꯁꯥꯔꯤꯕ꯭ꯔꯣ?" "ꯁꯥꯗ꯭ꯔꯦ, ꯊꯛꯄ ꯉꯝꯃꯤ." "ꯑꯗꯨꯗꯤ ꯆꯥꯁꯤꯜꯂꯣ꯫ ꯁꯦꯔꯦꯜ ꯌꯧꯔꯛꯑꯝꯗꯅ ꯀꯧꯔꯛꯄ ꯑꯃꯨꯛ ꯇꯥꯍꯧꯔꯣꯏ꯫ ꯘꯔꯤ ꯌꯥꯗ꯭ꯔꯒ ꯃꯌꯨꯝꯗ ꯄꯨꯔꯒ ꯅꯨꯄꯤ ꯆꯦꯟꯕꯩ ꯇꯥꯏꯞꯇ ꯑꯃꯨꯛ ꯇꯧꯅꯅꯤ." ꯅꯣꯛꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯇꯞꯅ ꯑꯁꯨꯝ ꯀꯩꯅꯣꯝ ꯇꯧꯕꯗꯨꯗ ꯋꯥ ꯊꯩꯗꯣꯔꯛꯏ ꯃꯥ꯫ "ꯍꯣꯔꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔ ꯎꯅꯔꯨꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯊꯣꯛꯂꯛꯑꯒ ꯆꯤꯡꯅꯨꯡꯈꯣꯛ ꯆꯠꯂꯨꯁꯤꯔꯥ?" "ꯑꯗꯨ ꯌꯥꯝꯅ ꯂꯩꯊꯣꯛ ꯀꯣꯏꯊꯣꯛꯇꯅ ꯁꯥꯡꯇ꯭ꯔꯣꯡ ꯁꯥꯡꯅ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ?" "ꯑꯁ, ꯉꯥꯡꯐꯝ ꯁꯥꯐꯝꯒ ꯑꯝꯇ ꯂꯩꯇꯦꯍꯦ." "ꯑꯩꯒ ꯆꯠꯅꯤꯡꯕ꯭ꯔꯣ? ꯀꯤꯖꯗ꯭ꯔꯣ?" "ꯆꯠꯅꯤꯡꯉꯦ, ꯀꯤꯖꯗꯦ꯫ ꯀꯩꯗꯧ ꯀꯤꯗꯣꯏꯅꯣ? ꯇꯥꯇꯣꯟꯅ ꯑꯩ ꯁꯦꯟꯅꯕꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦ. ꯑꯩꯅ ꯋꯥ ꯍꯥꯏꯗꯣꯛꯄꯗ ꯏꯀꯥꯏꯗꯕ ꯃꯤ ꯑꯣꯏ, ꯑꯗꯨꯒꯤꯅꯤ." "ꯋꯥ ꯍꯪꯒꯦ ꯆꯟꯕꯤ?" ꯍꯪꯉꯣ."
ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯩꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯂꯤ ꯆꯠꯂꯨꯔꯝꯗ꯭ꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨ ꯅꯠꯇꯗꯅ ꯑꯩꯅ ꯏꯃꯨꯡ ꯂꯤꯡꯉꯒ ꯂꯩꯔꯝꯃꯦ ꯈꯜꯂꯣ, ꯅꯪ ꯀꯩꯗꯧꯗꯣꯔꯤ? ꯊꯥꯖꯕꯁꯦ ꯀꯣꯏꯅꯕ ꯃꯤꯗ ꯈꯛ ꯊꯥꯖꯒꯅꯤꯅ ꯂꯩꯕ꯭ꯔꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯊꯥꯖꯔꯤꯗꯨꯕꯨ ꯀꯣꯏꯔꯒꯦꯅ ꯊꯥꯖꯕ꯭ꯔꯣꯕ? ꯀꯩꯅꯣꯅꯦ? ꯑꯗꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯤ ꯄꯨꯟꯁꯤꯗ ꯊꯥꯖꯗꯦꯍꯦ꯫ ꯃꯩꯔꯥꯕ ꯅꯣꯛꯏ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ꯫ ꯑꯗꯣ ꯆꯤꯡꯅꯨꯡꯈꯣꯛ ꯃꯐꯝ ꯈꯪꯕ꯭ꯔꯣ ꯅꯪꯕꯣ? ꯈꯪꯉꯝꯗꯧ ꯃꯥꯟꯗꯦꯗ, ꯂꯩꯀꯥꯏ ꯐꯥꯎ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯕ ꯅꯪꯅ? ꯅꯍꯥꯟꯋꯥꯏ ꯁ꯭ꯀꯨꯜꯒꯤ ꯇꯨꯔꯗ ꯑꯃꯨꯛꯇꯪ ꯆꯠꯈꯤꯕ, ꯑꯗꯨꯗ ꯈꯪꯍꯧꯕꯅꯦ꯫ ꯌꯥꯝ ꯆꯤꯛꯄ ꯃꯐꯝꯗ ꯂꯩꯅꯤꯡꯉꯤ, ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩ ꯌꯥꯝ ꯄꯣꯊꯥꯅꯤꯡꯉꯤ꯫ ꯚ꯭ꯌꯨ ꯐꯖꯕ ꯌꯦꯡꯅꯤꯡꯉꯤꯔꯣ? ꯚ꯭ꯌꯨꯒꯤ ꯑꯃꯒꯤ ꯅꯠꯇꯦ, ꯌꯥꯝ ꯆꯤꯛꯄ ꯃꯐꯝꯗ ꯄꯟꯈꯩ ꯂꯩꯇꯕ ꯄꯟꯈꯩ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯅꯤꯡꯕ, ꯑꯗꯨ ꯈꯛꯇꯗ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯗꯧ ꯃꯥꯜꯂꯛꯄ꯫ ꯃꯩꯔꯥꯕ ꯋꯥꯉꯥꯡꯗ ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤꯗ꯫ ꯆꯠꯁꯤꯀꯣ ꯇꯥꯇꯣꯟ꯫ ꯆꯔꯥꯡꯅꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯆꯔꯥꯡꯅꯗꯦꯕ, ꯁꯨꯝ ꯋꯥꯈꯜꯁꯦ ꯏꯪꯅꯤꯡꯕꯩ ꯇꯧꯕꯅꯤ꯫ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯅꯨꯄꯤ ꯃꯆꯥ, ꯅꯪꯅ ꯋꯥ ꯃꯆꯥ ꯑꯃ ꯍꯧꯗꯣꯔꯛꯄꯗ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯂꯣꯠꯅꯤ ꯈꯜꯂꯤꯗꯨꯕꯨ? ꯂꯣꯠꯇꯦꯃꯤ, ꯈꯪꯒ꯭ꯔꯦ ꯅꯪꯁꯤꯃ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯣ ꯀꯩ ꯋꯥꯈꯜꯗꯅꯣ ꯅꯪꯅ ꯋꯥꯈꯜ ꯆꯔꯥꯡꯅꯔꯤꯁꯤꯅ? ꯂꯩꯃꯔꯦꯝꯕꯤ ꯁꯨꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯍꯪꯉꯛꯏꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯆꯤꯡꯅꯨꯡꯈꯣꯛ ꯆꯠꯀꯨꯝꯁꯦ, ꯅꯪꯅ ꯄꯥꯝꯃꯤꯕ ꯃꯐꯝꯗꯣ ꯑꯩ ꯈꯪꯉꯤ, 0 ꯄꯣꯏꯟꯠꯇ ꯑꯣꯏꯅ ꯆꯠꯂꯨꯁꯦ꯫ ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯥꯝꯃꯤꯕ ꯄꯟꯈꯩ ꯂꯩꯇꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯈꯔꯗꯤ ꯁꯣꯏꯗꯅ ꯎꯕ ꯐꯪꯅꯤ꯫ ꯀꯌꯥꯝ ꯂꯥꯞꯀꯦ? ꯆꯤꯡꯅꯤ, ꯏꯁꯩꯗ ꯌꯥꯝ ꯌꯥꯎꯕꯅꯤ, ꯊꯕꯥꯇꯣꯟ 3ꯒꯤ ꯁꯛꯂꯣꯟꯌꯥꯝꯕ ꯑꯇꯤꯌꯥꯒꯤ ꯃꯆꯨ ꯀꯥꯏꯅ ꯇꯧꯔꯛꯄ ꯕꯤꯖꯨꯒ ꯁꯤꯜꯍꯩꯕꯒ ꯀꯨꯝꯕ ꯏꯁꯩꯗꯣ, ꯑꯗꯨꯒꯤ ꯃꯐꯝꯗꯨꯃꯥꯏꯅ ꯌꯥꯝ ꯐꯖꯕꯅꯤ꯫ ꯑꯁ ꯑꯗꯨꯗꯤ ꯇꯜꯂꯦ, ꯃꯤ ꯏꯇꯥꯛ ꯇꯥꯛꯑꯝꯅꯤ, ꯑꯩꯈꯣꯏꯅꯤꯗꯪꯗꯤ ꯇꯜꯂꯦ꯫ ꯏꯁ, ꯑꯗꯨꯗ ꯇꯜꯂꯒ ꯆꯤꯡꯅꯨꯡꯈꯣꯛꯇ ꯇꯟꯗ꯭ꯔꯤꯕ? ꯆꯤꯡꯅꯨꯡꯈꯣꯛꯇꯨꯗꯤ ꯈꯪꯉꯤ꯫ 0 ꯄꯣꯏꯟꯠꯇ ꯄꯨꯈꯠꯂꯒ ꯀꯩꯀꯩ ꯇꯧꯔꯛꯀꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯕ ꯅꯪꯒꯤꯗꯣ? ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏꯔ ꯍꯥꯏꯕꯅꯤꯗ꯫ ꯈꯟꯗꯦꯗ, ꯀꯩꯗꯧ ꯈꯟꯗꯣꯏꯅꯣ? ꯃꯑꯣꯡꯗꯣ ꯁꯨꯝ ꯃꯥꯜꯂꯛꯄ, ꯑꯩꯁꯦ ꯑꯣꯛꯇꯕ ꯑꯣꯏꯅ ꯎꯕꯒꯁꯨ ꯁꯨꯝ ꯃꯥꯜꯂꯛꯄ꯫ ꯃꯥꯟꯗꯦ ꯃꯤ, ꯀꯩꯅꯣꯅꯦ? ꯌꯥꯔꯦ, 0 ꯄꯣꯏꯟꯠꯇ ꯆꯠꯂꯨꯔꯁꯦ, ꯅꯠꯇ꯭ꯔꯒ ꯇꯤꯟꯒꯥꯏ ꯈꯨꯂꯦꯟꯗ ꯆꯠꯂꯨꯁꯤꯔꯥ? ꯃꯩꯔꯥꯕ ꯊꯤꯛ ꯊꯤꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ ꯏꯉꯛ ꯉꯛꯅ, ꯀꯩꯅꯣ ꯀꯨꯀꯤꯅ ꯕꯣꯜ ꯀꯥꯎꯕꯗꯧꯅ ꯀꯥꯎꯊꯣꯔꯛꯄꯗꯣ ꯄꯥꯝꯕ꯭ꯔꯥ ꯁꯤꯅꯤꯗ? ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯪꯕ ꯐꯥꯎ ꯀꯗꯥꯏꯅꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ 0 ꯄꯣꯏꯟꯠ ꯑꯌꯦ, ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯁꯤꯅꯤꯗ? ꯂꯩꯃꯔꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯥꯎꯏꯍꯦ, ꯂꯥꯟ ꯇꯧꯏꯀꯣ, ꯑꯁ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯑꯣꯏꯗ꯭ꯔꯤꯗꯣ ꯐꯩ, ꯆꯤꯟ ꯀꯨꯀꯤꯁꯤꯡꯒꯤ ꯅꯦꯁꯟ ꯁꯦꯝꯅꯕ ꯋꯥꯐꯝ ꯒ꯭ꯂꯣꯕꯦꯜ ꯊꯥꯛꯇ ꯄꯨꯈꯠꯂꯝꯃꯦꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯄꯥꯎꯗ ꯌꯥꯎꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯁꯤꯇꯤꯖꯦꯟ ꯑꯣꯟꯈ꯭ꯔꯣ ꯅꯪ꯫ ꯂꯩꯃꯔꯦꯝꯕꯤ ꯅꯣꯛꯇꯨꯅ ꯁꯨꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯛꯅꯔꯛꯏ ꯃꯩꯔꯥꯕꯁꯨ ꯐꯖꯅ, ꯅꯣꯛꯅ ꯅꯣꯛꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯑꯁꯣꯝꯗ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯣꯜꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯇꯥ ꯇꯥꯁꯤꯜꯂꯛꯑꯣ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯦꯁꯟ ꯑꯃ ꯁꯦꯝꯃꯁꯤ, ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯅꯒ ꯌꯥꯔꯣꯏ, ꯈꯨꯗꯛꯇ ꯁ꯭ꯇꯦꯠꯍꯨꯠ ꯐꯪꯍꯟꯁꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯑꯗꯨꯃꯛ ꯅꯣꯛꯏ꯫ ꯈꯨꯝꯐꯝ ꯈꯪꯗ ꯅꯣꯛꯏ ꯅꯨꯄꯤꯗꯨꯁꯨ꯫ ꯂꯩꯁꯥꯕꯤꯅꯤ, ꯀꯔꯤꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯅꯨꯄꯥ ꯃꯥꯒꯤ ꯏꯪꯒꯤꯠꯇ ꯅꯨꯄꯤ ꯃꯥꯅ? ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯁꯤꯟꯕꯗꯤ ꯉꯝꯗꯦ ꯅꯨꯄꯤ ꯑꯗꯨ꯫ ꯑꯗꯨ ꯈꯟꯊꯕ ꯍꯩꯕ ꯅꯨꯄꯥꯗꯨꯅ ꯊꯋꯥꯏꯅ ꯇꯥꯅ ꯈꯟꯈ꯭ꯔꯕ ꯑꯗꯨ ꯈꯟꯊꯕ ꯍꯩꯇꯕꯤ ꯅꯨꯄꯤꯅꯤ꯫ ꯍꯩꯅ ꯂꯣꯏꯅꯗ꯭ꯔꯥ ꯑꯅꯤꯁꯤ? ꯑꯄꯪꯕꯤꯅꯤ ꯅꯨꯄꯤꯗꯨ, ꯁꯤꯡꯍꯟꯅꯤꯡꯕꯅꯤ ꯅꯨꯄꯥꯗꯨꯅ꯫ ꯀꯛ ꯀꯛ ꯍꯟꯕꯗ ꯃꯈꯣꯜ ꯊꯣꯛꯇꯕꯗꯨꯇꯕꯨ ꯄꯥꯝꯖꯕꯅꯤ, ꯀꯛ ꯀꯛ ꯍꯟꯕꯗ ꯃꯌꯤ ꯆꯠꯄ ꯑꯣꯏꯍꯟꯅꯤꯡꯗꯦ ꯅꯨꯄꯥ ꯑꯗꯨꯅ꯫ ꯍꯩꯇ꯭ꯔ ꯅꯨꯄꯥꯁꯦ, ꯑꯄꯪꯕꯤ ꯅꯨꯄꯤꯁꯤ ꯍꯩꯅ ꯂꯣꯏꯅꯗ꯭ꯔꯥ ꯃꯥꯅ? ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤꯁꯤꯁꯨ, ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯈꯔ ꯈꯖꯤꯛ ꯈꯪꯏ ꯃꯥ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯁꯤ ꯃꯕꯨꯛ ꯂꯨꯏ ꯈꯪꯏ, ꯂꯨꯁꯨ ꯂꯨꯏ ꯇꯁꯦꯡꯅ꯫ ꯋꯥ ꯃꯄꯨꯡ ꯐꯥꯅ ꯉꯥꯡꯗꯦ ꯃꯩꯔꯥꯕ, ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯥꯖꯠ ꯃꯄꯨꯡ ꯐꯥꯅ ꯎꯠꯇꯦ ꯃꯥ꯫ ꯃꯁꯥꯅ ꯃꯁꯥ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯇꯥꯛꯇꯦ ꯃꯥ꯫ ꯂꯣꯏꯅꯔꯤꯕ ꯉꯥꯏꯍꯥꯛꯇꯨꯒꯤ ꯋꯥꯔꯤ ꯑꯃꯨꯛꯈꯛ ꯁꯥꯟꯅꯕꯗꯨꯅ ꯃꯄꯨꯡ ꯑꯣꯏꯕ ꯁꯥꯖꯠ ꯂꯥꯛꯁꯤꯟꯕ ꯉꯝꯂꯣꯏ ꯃꯩꯔꯥꯕꯒꯤ꯫ ꯉꯝꯗꯦ ꯂꯩꯃꯔꯦꯝꯕꯤꯅꯁꯨ, ꯉꯝꯍꯟꯗꯕꯅꯤ ꯃꯩꯔꯥꯕꯅꯁꯨ꯫ ꯉꯝꯍꯟꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯇꯁꯦꯡ ꯇꯁꯦꯡꯅ ꯎꯠꯊꯣꯔꯛꯄ ꯍꯥꯏꯕꯨ ꯅꯨꯡꯁꯤ ꯁꯨꯈꯥꯏ ꯍꯥꯏꯗꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅꯤ, ꯁꯤ ꯈꯛꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯈꯖꯤꯛ ꯏꯀꯥꯏꯅ, ꯑꯁ ꯅꯣꯏꯒ ꯂꯣꯏꯅꯕ ꯏꯀꯥꯏꯁꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ, ꯈꯨꯝꯂꯛꯏ ꯃꯩꯔꯥꯕ ꯂꯨꯝꯊꯅ ꯃꯣꯃꯣꯟ ꯇꯧꯅ꯫ ꯏꯀꯥꯏꯒꯅꯨ, ꯑꯩꯅꯗꯤ ꯏꯀꯥꯏꯒꯦ, ꯅꯪꯅꯗꯤ ꯏꯀꯥꯏꯒꯅꯨ꯫
ꯋꯥꯈꯜ ꯈꯟꯖꯤꯟꯒꯟꯕꯤ ꯅꯪꯅ ꯏꯀꯥꯏꯈꯤꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯀꯥꯏꯕ ꯐꯈꯤꯗꯕꯁꯨ ꯌꯥꯏ ꯑꯩꯅ ꯏꯀꯥꯏꯕꯗꯨꯗꯤ ꯃꯊꯟꯇ ꯃꯥꯡꯖꯈꯤꯅꯤ ꯑꯩꯗꯤ ꯀꯥꯎꯊꯣꯛꯄ ꯍꯩ ꯑꯗꯨꯕꯨ ꯅꯪꯅ ꯏꯀꯥꯏꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯅꯪꯅ ꯏꯀꯥꯏꯈꯤꯕꯗ ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯅꯪꯅ ꯀꯥꯎꯈꯤꯕ ꯌꯥꯏ ꯀꯥꯎꯍꯟꯅꯤꯡꯗꯦ ꯀꯥꯎꯒꯅꯨ ꯆꯞ ꯃꯥꯟꯅꯩ ꯏꯀꯥꯏꯒꯅꯨ ꯏꯀꯥꯏꯔꯁꯨ ꯑꯩꯗꯪꯅ ꯏꯀꯥꯏꯒꯦ ꯏꯀꯥꯏ ꯍꯥꯏꯒꯅꯨ